Central Board of Secondary Education CBS in Lauduna Pangthokadaba Class 10 amadi 12 board exam listing ani kunga humdoi February taraga mangadagi hawragani haidi. State Cabinet na laukiba warep ki ona taina bada Chief Secretary ba mukhanna re-engage tawrakpasi Chief Minister na masagi wangak na chataba nepotism amadi corruption yokat pani haina Congress Party na maral sirakle. Jahi sudriba angang da gari piduna thadorokpa mama mapa sing fagatuna logi oiba action laukatkani haina traffic ASP wungpam kasharna Jackson wafum thamdakle. Laingak ki mahisang singda oja wat pagi awaba mayok nariba si karada oiraba suman katpangam na ba atuba matamda oja lising amarom lauragani haina Education Minister Thongnauzam Basanta Kumar na lautokre. Amasong Manipur State Archives na sindra nominini jathakadaba ni Fukumato Shuba Archives Week Celebration Kam Record Exhibition ngasi dagi Palace Compound na laiba Maharaj Chandrapirti Auditorium da hawdokre. Mayam kurumjari adom nengbiriba sa Impact News ni ay GOURI HAOBAM na hawsik pungjasi fawbugi maruoiba pausing miyam da pizari. Central Board of Secondary Education CBS in Lauduna Pangthokadaba Class 10 amadi 12 board exam listing ani kunga humdoi February taraga mangadagi hawragani haidi. Class 10 board examination na March kunga mathoi fawba chathagani aduga Class 12 kina April manga fawba examination ase chathagadabani haidi. Examination ase ayuk pong taraga makaidagi hawgadabani. Class 10 amadi 12 board examination listing ani kunga humdoi gi that set mahiroi shingna CBS gi official website cbse.gov.in dagi khanglaba yaragani haidi. Central Board of Secondary Education gi matung inna JEE men yauna competitive examination singi yenglaga class 12 ki examination gi matamasi semkibani haidi. Re-engage tawbagi matangda State Cabinet na laukiba warep ki tayonabada Manipur gi Chief Secretary amukhanna re-engage tawbagi firep lauba si Chief Minister na masagi wangak na chataba nepotism amadi corruption yokhatpani haina Congress Party na maral sirakle. Wafam asi Congress Bhavan da pangthokpa paumi singa unaba amada Manipur Pradesh Congress Committee gi senior spokesperson and Bhupendra Maitai na phongdokibane. Paumi singa unabadu da mahakna makataraduna laingaki notice amang ngarangdagi Manipur gi Chief Secretary Dr. Rajesh Kumar gi service tha taruk amaga amukhanna sangdoknaba laibak miyamda khanghanba laikre. Mamangdasu mahaki retirement matam yaubadagi tha taruk amaga sangdokhibane. Chief Secretary khaktanatana department gi director amadi chief engineer masagi service matam loiraba fawbada hanjin extend tawba laikhi. Kumja lising ani daragatareta BJP government asigi ahanba term gi matamda chahi adugi April tang ahumda cabinet na government gi employee retire chatlaba matung amukhanna re-engage tawdabagi warep laukiba laikre. Department of Personnel and Training na chahi asigi December tang amada thokiba notification da government service tawbasing chahi humfugi matungda re-engage tawba yaroi. Re-engage public interest ta tha ahumdagi chahi mari fawba extension tawbagi ayaba piba adudasu Chief Secretary gi service asidi extension tawbagi ayaba yaude. Manipuri cabinet na laukiba warep amabu replace tawbasu laitana Chief Minister masana haikiba wafam amabu masana ngaktaba asi karigino. Atopa matik chaba Chief Secretary oiba yaba IAS officer amata laitrabara. Dr. Rajesh Kumar gi batch oiba additional Chief Secretary oiriba MH Khan amadi Ledkogin Haukip khaktana tana topa IAS officer sing laidi. Government asina Christian amadi Muslim na Chief Secretary oiba yaroi haiba warep laibara. Government gi thausil asina officer singi moral, professionalism amadi service ta effectiveness lairik tabana afaba governance laktana bagi maram oihalakani. Miyoi khara khaktana financial amadi signatory authority service extend tawraga hanjin pisiliba asi government asina nepotism amadi corruption yokhatpani. Masina Manipur asi afaba governance purakpagi mahutta corruption gi capital oiraknabagi lambi government asina semlei. Cabinet amana laukiba firep Manipur gi Chief Minister amadi government ikai khumnafam thoi haiki. Government
employees in different departments madu re-engage discontinue continue re-engage cabinet decision extension retired officer officer Manipur ki any IS officer at the rank of additional chief secretary qualified eligible competent Manipur ki praja miyamna hangai Chahi sudriba angangda gari piduna thadorokpa mama mapasing fagatuna logi oiba action lokatkani haina traffic SP wongpam kasarna Jackson wafam thamlakli New Year bye bye ga lakpada pamdaba thodok thoktanaba Imphal West District Traffic Police na akanma Jackson thorang kaya lokatkrei ngasi district asigi tongan ba mafam singda che chang sudaba amadi niyom kaina gari thorakpasing fagatpagi thabak jathakhrei Hiramasagamari Lainana Traffic Police KSP Wongpam Kasarna Miam Nagari Thoba Matamda Gari Thobagi Niyom Ngak Nachatpio Lamdam Asida Lakpa Festival Matamda Pamdaba Thodok Thokpa Heliba Asi Hantanaba Miam na Amata Oin Honaminasi Mayai Kaba Chinjak Jasinduna Madi Yu Thakchinduna Gari Thobigano Karigumba Yu Thakchinduna Madi Mayai Kaba Chinjak Jasinduna Gari Thoramba Tengnaragadi Logi Matung in action Lokatkani Haidibo wafum singasi Thangal Kaithalgi Gandhi Avenue that traffic SP Wongpam Kasar Madi additional SP Devanandana Luchingduna Niyom kaina gari thaurakpasing fagatpagi thabak chathabada wafum asi phongdokhibani Handagi as we welcome New Year hoina traffic maikhaitegi request oningbati mama pa singna angang singda chehi chudaba angang singda gari hi thaholokunu pipiru no makhoida aduga drink driving se masi topiru no we have seen a lot of accident happening especially on the 31st night adna traffic police maikhaitegi request ojabane atu drink driving topiru no gari thobada two wheeler thobada helmet phana upyo aduga gari achauba thobada seat belt phabio rash driving tobirunu yam speed over speed tobirunu traffic rules se follow kha tobio and we wish you a very happy new year Bye bye amadi New Year gamari lainana Imphal West District Police na District Transport Office Imphal West ka khutsamna duna road safety cum awareness ki thauram amanga se segmai nongthongbam da pangthokrei Imphal Dimapur lambi ki National Highway da chathakiba thauram aduda Imphal West ki District Transport Office Hamochandra Irengbam SDPO Lamfel TS Manihar amadi segmai police station ki OC na chingba maru oiba official kayasu sarukyakhe Thauram adugi manung chana lambi sida niyom kaina gari thaurakpa miyoising maru oina che chang sudaba helmet uptaba two wheeler da mi ahum tongsinba amadi chahi sudaba angang na gari thaurakpa miyoising faduna wakhal tahalaba matung I chalan su kaklaga thadokhi Thauram aduga mari lainana SDPO Lamfel TS Manihar na ngasi chathariba road safety cum awareness ki thauram asi makhatana su district asigi tongan ba mafam singda leptana pangthokhigani Loina na hayang pangtokadawriba bye bye amadi New Year gi thauram dasu miyam na saruk yaba matamda miyam da pam da apan ba piroi da maong da pangtok piyo amadi mama mapa singna chahi taraga nipan sudriba macha sing gari piraga koiba thadok pigano Kariguma police ki drive ta chahi sudaba angang na gari thawalam labadi mama mapa oina chairak pigani haikhe Sahi sudriba mang angang si mama mapana gari tongan bama khangin si piraga picnic thadok pirga thengaragadi madu parent oriba degi guardian oriba singduda akhona madu punishment pigani punishment si motor vehicle act ka hairi besing matungina chahi adu ahum thadok pibe yai natragana 25000 fine oina makhoida then bhai aduna public na su isa gi safety hai bisi isa gi daite am chawi transport department amasung police department khatana daita si akoina enforce tawjabai wari ni adu maru oiba daita di isa na masi akoina lairiba rules regulation me amsi illa chatpi ba hai bisi yam tangai phade New Year bye bye gi harau kumhai pangthokpada pamdaba thodok thoktanaba Imphal East District Police na akanba Jackson thorang kaya laukat bahore haina district asagi M Pradip na phongdokrei wafam masing ase Impact News ka SP office ta akhanana unaba amada wafam asi phongdokhibani Impact News ka unaba da SPM Pradip na makhatara New Year bye bye gi picnic chatpa matamda mafam adu da khundari ba furupta sokadaba tawbigano Praja Singna gari thauba matamda su speed kanna thawbigano Niyom kaina gari thauba amadi praja singda sokadaba tawbasing fagatuna action laukatkani haikhe
loinana New Year na lakpa matamda lamdam asi tangdu leitaba amadi thaudok wathok leitaba lamdam ama oirchanu haina miyamda yaifa pauzal pirakle picnic chaba adagi di koi bachat pa kamuna kairo laikai mafam dugi laiba praja singbu unnecessary disturb toba provoke toba irang thoko toba thabak tagi section biyo haiba section wahai section kanglon kharsi illaga akhoi gi bye bye amasung new year se yamna enjoyable oiba shanti oiba mongda mayam punna celebrate tominasi advance ta happy new year Lainga ki mahisang singda oja watpagi awaba mayoknari basi kharada oirabasu menkhatpak ngamnanaba athuba matamda oja lising amarom lauragani haina Education Minister Thaunauzam Basanta Kumar na lauthokre Tushar Katam Naulongi Nifusuba Raising Day Thauramda oja laugani haibagi wafam ase lauthokhibani Okrul District ki Tusar Khulgi manung chanba Khating Memorial Ground da pangthokiba thauramadu Minister Basanta Kumar na Lamdabasida oja lising taraga taren mathau tabagi manungda lising tara khaktamak leibana thengnariba khudongchadabasing menkhatnaba laingakna awangba thakta hotnari lakadawriba HSLC exam mayoknagadawriba laingakki mahiroishingi oiba special coaching class lising ani kunga homdoi gi angan basaruktagi chathaba hauragani haike Mathau masak khangdana lemna tolop chariba laingaki oja thengnaba yaurabadi miyamna masak maming takpiyo hairaduna minister asina makhoi shingi mathakta chapchaba action logani haina jackson wasu thamke Education Department gi oina transfer amasung posting gi matangda anauba kanglon sembagi khongthang laukhatle haibo wafam thamladuna kanglon asagi matunginna oja singi chapchaba residential certificate nupi khangdokpa amadi chahi yenglaga posting piragani haike Nakalamaromda High School gi thakta leiriba Tushar Government High School asi mathang chahi gi program da higher secondary gi thakta on khatna ba hotnaragani loinana mai sangasi da hujik leiriba oja watpagi khudongcha da basi koknaba mathang chayol da anaubo oja mari tharagani haina khunja singda thajaba pike Thauramadu kamari lainana Tushar Katam Naulong na senduna class 5 tagi 10 fawbada leiba mahiro shingi oina category ani thokna pangthokiba competitive exam da makok mathang takraba mahiro shingda manamatum yan thoktuna pukning thogatke We have to look after the students, particularly in the remote areas. Akhoi gi khara thapna leiba mafam se khoi laktaba yadaba chattaba yadaba tanadaba yadaba mayam gi awat pa mayam do khangdaba yadaba Imphal da leiraga administration toba yaroi sugumba maru oiba khungang da natana yamna apikpa khungang na su chatpa akhoi gi thajabani akhoi gi sarkar hujik BJP sarkar ama Manipur da leiriba aduga center gi Narendra Modi ji gi sarkar se leita lairaba athapada leiba sotharaba sing adugumba leiriba villages sing mioi sing do maduda chatlaga service taunabagi damaktane koina ngasi politics yaurise Department of Art and Culture Manipur ki makhada leiriba Manipur State Archives na senduna numit ini chathakadaba Nifugamato Shuba Archives Week Celebration cum Record Exhibition ngasi dage Palace Compound da leiba Maharaj Chandrakriti Auditorium da hodokre lamdam asigi leizaram liba chatnabising matamgi matungina kaushilakpagi mami tariba se kannanaba ariba puya singda yauriba wafam singadu manghandana haurakliba mirol singda khanghanba mathautai loinana ariba puya singbu ngak senduna thamliba private custodian singda leiriba puya sing adubu charol surol fawba thamba yanaba digital format na chingbada thamna bohatnaba matam oire haina thauram adugi athoiba mithunglen oikiba minister thongam biswajit na fongdokhi mahangna makha tana puya sing asida yauriba aikoi miyoibada kanagadaba kaya silamdam asigi miyamda khanghanaba puya gi oiba choba exhibition natraga mela ama pangthokpa mathau tai haibo wafam su fongdokhi thauram aduga mari lainana department asina puthokpa Manipur State Archive ta thamliba record sing yauba Manipur State Archives Handbook Part 1 su fongkibaga loinana exhibition adu da sarugya kiba puya bu ngak senduna thamliba private custodian taraga mari bu khodol piduna ikai khumnaba utpagi mathakta pukning thaugatke objective tisu tawri posigi awareness bi bani miyam da khangan bani aduga importance miyam le posing je adu khang har kan akhang ai jingju marak ta awareness bi ra kan masi kana ba lawre har kan koi development bi amadi social change am kurna ba hoy da koi reformation am transformation am lagna ko na ba ahong miyam pur pa kana ba lomina se ha bi record exhibition di aduga koi archive
week celebration na pangthu isini aduna inga chai haje kibu session ju shoina maki mathang le le post di ko le internationally pangthu ko tawjasanu do ko marakta state ki oina season achaba ma ada mukhay baki asi yeng matam da kana ba jam phangagadi aikona tha ma chumna yeng ne lagadi mastagi tholakada ba kana ngam do mayam na guest tawbiyo masi posinji. Rural Development and Panchayati Raj Samadi Mahut Minister Y. Khemchandna Jiribam da Laidiba Jiribam Municipal Council gi dam site amadi district asida PMGSY gi makhada nauna saba lambi sing yangshin krai Jiribam gi Chingdong Laikai da Laiba Jiribam Municipal Council gi dam site ta JCM na Solid Waste Management gi matang da paikhat lamli bathabak thauram kaya urubada minister na thagan pafong dokhe Nordisk ki oina population listing kunga manga gi makhada laiba municipality area sing changdam nabada Jiribam Municipal Council na thangna na ahumlak khwaidagi lunan bagi mana fangba ngamkiba bu mahak na thagat pafong dokhi amadi mahak ki maike digi su Jiribam Municipal Council da pangba ya bamateng pangani haina thajaba pikhe loina na solid waste management plan asi essential service da onthok nabagi apamba su minister na fong dokhi Asi ana yaurkanda madugi sanskar to boda singbagi responsibility do atei lerekta na municipality corporation sina ek tawwa igilona na we saiba post dagi matam jana singdok ni city du mole du na tuan ba leina kya ko ba ya ni stage du leibna ngasi politics magi mangan na ba legacy west bok khamdana ba green tribunal na state su kana warning to lady aduraina thamjani si this is my humble appeal essential service ni haina low do stage lakpina karigum bakanda ai cabinet si essential service no on to bagi ai apam leire Union Home Minister Amit Saha lakliba January tarukta Imphal da laktuna apunba lupa crore chahumge tongan ba project kaya sangaga dauri loina na lupa crore listing room gi project kaya su stat asida paikhat na ba urep uyung tamgani haidi Hiramasagamari laina na Chief Minister gi Banglo da paumui singa unabada Chief Minister N Birena Union Home Minister Amit Saha na sangaga dauri ba project singi manungda sangai thel da saba Olympian Park amasong Marging Polo Complex ki Polo Statue ani suyawgani haidi thauram adu da Chief Minister na haukiba chahi ama asigi manungda laingak na paikhatpa thabak thauram singi matangda report kaya paumi singda thamki loina na laingak ki achievement kaya sufong dokhe Olympian Park ikoi hujik lakado betai taruk sidaida Honorable Union Home Minister Amit Shah ji na sanga gadori haiba Olympian Park se ikoi state government BJP governments na koi dedicated to the sports persons of the state aduga loina na masida koi excellence sports training center koi gi madu the practice to kom koi sauna samkat na ba second phase de madu gi koi ready leire marging polo complex lakliba tarik taruk sidai koi honorable Union Home Minister na masida sanga na bagi da koi ready leire Government of India ke Ministry of Information and Broadcasting Central Bureau of Communication Field Office Chandal na senduna ajari Kamrit Mahotsav amasong 8 years of seva Sushasan amadi Garib Kalyan ge matangda nongmagi oiba Integrated Communication and Outreach Program ICOP amangasi Chandal District ki manung chanalaiba Chandropoto Village Community Hall da pangthokre Tauramadu da Purum United Sports Association PUSA Chandropoto Village ke Youth President Yulung Isaac Chote, Central Bureau of Communication Field Office Chandal ke Head of Office H. Deepak Kumar Sharma IIS, VLW Tengnaupal Makan Kanwar Chote yauna maru oiba miyoi kena sarugya ke. Tauramadu da Mayai Lambi College Yumnam Huidrom ke Manipuri Department ke Assistant Professor Dr. Mongshatabam Tuleshwari na Resource Person oina wangang ke. Tauramadu da Central Bureau of Communication Field Office Chandal ki Head of Office Hais Deepak Kumar na fongto kibada Government ki flagship program mayam lairabasu miyam na ningthina khangdrabadi kanaba lawbangamde aduna miyam da hana mamutana khanghanba tangai fade haike Tauramadu da Mona Lisa Art and Cultural Association Ningom Thongzau Kitna Panung amadi Manipur Thangta Cultural Association Iralbungi Kangbuna Jagoi amadi thang haibana chingba utki haide
Thobal District ki manung chanba Khekman wang mataba mayai lekaida imung amagi yumgi chak sangapunna godown ama maina tumna chakre mai adu electric short circuit tagi haurakpa oigani haina chingnari godown adu thongam munal kauba amagini thaudoga singarang numidang pung manga makhai rom tarakpa matamda yum aduda miyoi amata leitringaida thokibani haidi mai chakpa adu leikai miyamna matam chana khanglaktuna yum adu Maina pulap chaktringaida lakshinba ngamhokibani mai chakpagi thaudok aduda laloleti ki damak thamba fi ka aduda thamba potlam amadi sel yauna lupa lak manga romgi malchang maina tumna chakre haidi Imphal East District ki Porompat Police Station akonba Porompat laiba Star Sporting Club ki lampakta lainga ki oiba construction taunabagi lam on lakpana lakpa matamda irang thokre thaudoga si ngasi nungthil pung ahumlom taba matamda thokibani SDC SDO yauna ngasi pung anirom taba matamda Star Sporting Club ki lampakta lainga ki oiba construction taunabagi lam on balakhe lainga ki miyoi shinglam on balakpa duda mafam adugi akoibada leiba miyamna lampakta construction tauba yaroi haina irang horakhe Irang hobagi pau hek fangbaga mafam aduda Imphal East District ki makok thongba police personnel sing laktuna irang adu lakshina ba hotnake tungda nakalani gi marakta wari shanaraba matung yanaba puraktuna lam on bagi thabak chathake thaudoga sigi matangda laikai gi miyamna phongdorakpada laingak na lampak kansi haina lauduna leidingai chairakasida lampak ama bulaushinduna laingak ki oiba building sagani haiba asi laibak thibane laingak ki mari leinaba singna thuba matamda khongthang asi handoktuna lampak asi kanmina se haike Kakching amadi Bishnupur District ki tongan ba mafam singda bye amadi New Year ki picnic lakadori bisingna nongmay amadi mi sokpa siba yaba khut lai paiduna lakpa yaroi picnic pangthokliba mafam sing luna nana thamgadabani picnic ki matam nungthil pung ahum makhaida loishingadabani picnic mafam da loudspeaker na chingba sizinaba yaroi amadi picnic lakliba sing amadi mafam adu da lairiba miyoishingna thokhaningda ba thodok thoktanaba Thabak Thauram Thokna Bathabak Thauram Chathabiganu Haina District Singasagi SP Singna Pauzelakle State level Kabui Gangai Lisangni Kunga Humdoi Kaikhu Kabui Kailongda Kabui Gilaining Laishon Nad Amasung Chatnabigi Matung in January Marida Pangthokadauri Hiramasaga Iroinana Kabui Ginad Amasung Chatnabi Kannabagi Pandamda Kabui Union Manipur Sinduna Ipsa KKL Amadi Akom Lupna Chingbalam Damasida Lairiba CSO Singilu Chingba Sing Loinana Kananaina Bagi Mifam Amasu Manipur Press Club Tapang Thoke Mifam Adu Loiraba Matung Kabui Union Manipur Gi President Dr. Hira Kabuina Kabui Gi Gangai Kumhayasi Jeliarung Nasenduna Pangthokpa Amadi Kumhayasi Jeliarung Gini Hairabadi Kabui Haiba Furup Asi Mang Baga Pangkhak Oiragani Jeliarung Gi Nada Masung Chatnabi Sing Kabui ni Kai Kumnai Adubo Gangai Kumhai Haiba Asidi Kabui Gini Kabui Gi Aseng Ba Kumhayasi Mang Batarabadi Manipur Gi Chaitharol Kumba Basu Mangani Maramasina Kabui Ginada Masung Chatnabi Kannabagi Wakalonda State level Kabui Gangai Lisangani Kunga Humdoyasi Pangthokadauribani Laingagam Sunglam Namasagi Miam na Kumhayasagi Yaifa Pauzel Piba Matamda Kabui Furupki Gangai Haina Yaifa Pauzel PBU Haina Apil Taurakli Jereno Gini Haina Protocolized Taurakpasida Ekoi Kabui se Mahambaga Chamana Godore Habi one doctor Ekoi Masi Kamina se Haibadi Ipapu hatakta ko mete china bu khangde atai jati bu khangde ko gangai se tatna torapani hojik se gangai se jirong hai bata ti mi gi jagoi ai hakki jagoi to hundor ko mi gi jagoi ni ip bu masidi imadi imani atop ima bu ko bu yade government da lengak sida masima matum targa achum bu pibi bu hai bi wakalon de ko seso meyam warong khara lijuro se khara lobja si Hangminasi Haibgi Wakaloni Manipur Laingak ng Mutat Kiba Laingak School Sing Amukana re-establish Tauduna Afaba Makalgi Education System Amalamdamasi da Pinabuhat na Biyuhayna Manipur People's Democratic Front MPDF na Laingak Ipukning Chingsilakli Manipur Press Club Tapawmi Singa Unabada MPDF ke Secretary Sapam Samungaw na Fongdorakpada Manipur ki education sector asi hena faba makalgi system amada purake hairabadi laingak na mutat kiba laingak school chani kuntra kataret asi amukhanna lingkat pa mathau tai
ओजासिंगनसु ट्रांसफर पोस्टिंग चटपद मफम मतम थीदना लेंगाकी ऑर्डर तुंग इंदुना थबक तौहनबा मथौ ताई लोइनना टीचिंग अमसुंग लर्निंग मेथड खांगदोक्तुना मतमगा चुनबा मओंगदा थौरांग कया लेंगाकना पाइखटपगी तंगाई फदबा लई हाइना फोंदोरखे एनी जगह में थासनु अदुना आई लाइक ताकनी हाइबगी वाखलोंदो कोई ओजा सिंग लेबिरंगनी हेनसु लेबि कई मसत तारगदे हम अदुदी कोई ओजा अमा ओइबगी कोई क्वालिटी याउदे ने एमपीडीएम ने कोई लौजै अदुना अरोइबदा कोइना मणिपुर सरकार भारत सरकार अपील तौजरिबदी हाइरिबा सरकार ने मुथतकिबा स्कूल चानी का कुंठा तरे ममांग मुथतकिबा स्कूल अदुगा हाइबसिमा रीस्टाब्लिश तौबिरो अदुगा कोई लेसन प्लानिंग तौबियो इनडायरेक्ट टीचिंग मेथड सिजनबियो अदुगा भक्ति डिसिप्लिन मॉरल एजुकेशन विथ सरकार ने पोस्टिंग थाबा मफम मफमदा ओजासिंगदो हराउना चटपताई हाइबा वाफम से थमजरी लमदम असगी इन्वेस्टिगेटिव जर्नलिज्म की लमयानबा लैखिद्रबा एन.के. सनाजाउबगी मरफुगा तरुक सुबा मपोक नुमित निंगसिंग थौरम पांगथोखरे कोनुंग लंपाक्ता लैबा लमयानबा संगलेंदा पांगथोखिबा निंगसिंग थौरम अदुदा फ्रीडम चेफोंग की एडिटर आर.के. रणेंद्रजीत एन.के. सनाजाउबा मेमोरियल ट्रस्ट के प्रेसिडेंट अरामबम लोकेंद्र इम्फाल टाइम्स के एडिटर रिंकू खुमुकचम याउना स्टेटस की सीनियर जर्नलिस्ट सिंह अमदी तोंगान तोंगानबा मरु ओइबा मियोइसिंगना सरुक याखि थौरम अदुदा लैखिद्रबा लमयानबा सनाजाउबगी फोटोदा मियामना लई अमदी बैरा कतुनिकाई खुमनबु उतनखि एन.के. सनाजाउबा मेमोरियल ट्रस्ट की वाइस प्रेसिडेंट एस.ए. शामुना अचुंबगीदमक कंप्रोमाइज तौदना अकीबा याउदना मिरोल असगी जर्नलिस्ट सिंगना थौना लैना मियामदा पाउदंबगी मतम अदु यौरे खुनाई असगी आइफा खोंगथांगीदमक अरोना थुप लैतना असेंगबा अचुंबगीदमक लमयानबा सनाजाउबना लौरंबा थौदांग मिरोल असिना काउफम थोक्ते लमयानबा सिना हनबा लैतबा थौनागा लोइनना फोंगलंबा वाखलोनसिंग मिरोल असिना नैनफम थोई मरम असिना ngasi हौरक्लिबा जर्नलिस्ट सिंगना लमयानबा सिगुमना थौना फबा मतम ओइरे हाइखि ngasi अखोगी हौगलैबा जर्नलिज्म की लमदा थवाई यौजबा मियामनसु महाकी थौना लिंजेर असुंबदा अकीबा लैतबा अदुगा अरोन थुप नाइदबा करिगुंबा अखोगी असुंबा पाव अमगिदमक्ता मसागी कंप्रोमाइज तब लैतना थौना फना फोंबा मंबा असिगुंबगी पांगल शक्ति असि मसीगी अखोगी मिरोन असिदा पीदना जर्नलिस्ट की थौनासिंग असि उत्पा मतम ओइरे अमरोमदा ओजा प्रोफेसर नाउरेम सनाजाउबगी हुमफुतरा तरे लक्सुबा वर्ल्ड एनिवर्सरी गमरी लैना डेमोग्राफिक चैलेंजेस इन मणिपुर एंड रेमेडीज हाइबे थिमदा तरागमाथोय शुबो ओइना ओजा सनाजाउबा मेमोरियल लेक्चर लिसिंगनी कुनगनी थोय पांगथोखरै थौरमदु ओजा सनाजाउबा मेमोरियल ट्रस्ट OSMT नेस्टेंदुना कांचीपुरदा लैबा नेशनल रिसर्च सेंटर की होलदा पांगथोखिबने थौरमदुदा बोडोलैंड यूनिवर्सिटी असम के वाइस चांसलर प्रोफेसर एल लड्डू धनमंजुरी यूनिवर्सिटी की वाइस चांसलर प्रोफेसर एन राजमोहन अमसोंग DM कॉलेज ऑफ साइंस की डिपार्टमेंट ऑफ स्टैटिस्टिक्स के हेड ओइरंबा ए ब्रजकुमार शर्मा याउना मियोय के सरुक याखि लोइनना रिम्स की डिपार्टमेंट ऑफ बायोस्टैटिस्टिक्स की हेड ओइरंबा प्रोफेसर R.K. नरेंद्रना डेमोग्राफिक चैलेंजेस इन मणिपुर एंड रेमेडीज हाइबा असिदा लेक्चर पीखे थौरम अदुगी मनुंग चन्ना मेमोरियल लेक्चर अदुदा याउरिबा डॉक्यूमेंटेशन के बुकलेट अमसु रिलीज तौखि लोइनना ओजा प्रोफेसर नाउरेम सनाजाउबगी तरागा हुमदोइरक शुबा दैट एनिवर्सरी गमरी लैनना थासगी हौखिबा तरागा हुमदोइदा नेशनल रिसर्च सेंटर मणिपुर अमसोंग महिरोइलोब MSF अनीना पुन्ना सेंदुना पांगथोखिबा डिबेटिंग कॉम्पिटिशन दा मकोक मथंग ताख्रबा सिंगदा मना खुदसिनखि लोगी वांगमदा पोपी पांबी थारंबगा मरी लैनना खोल की चीफ अनी फाख्रबा मतों चुराचानपुर डिस्ट्रिक्ट की तोंगान तोंगान खोल सिंह चीफ अमदी खुंजा सिंहना पोपी पांबी यानथटपगी थबकता सरुक यारखले ngasi चुराचानपुर डिस्ट्रिक्ट पुलिस ना तोलफई सेक्टर की लम एकर 9 जौजंग सेक्टर द लम एकर 9 वौजंग सेक्टर की लम एकर 35 थारंबा पोपी पांबी सिंह यानथतुना मांगहनख्रे इम्फाल ईस्ट डिस्ट्रिक्ट पुलिस नसु NAB फॉरेस्ट डिपार्टमेंट BSF अमदी तरागा तरुक सुबा सम राइफल्स की टीमना कांगपोपी डिस्ट्रिक्ट की NP खोलेंद लैबा B गामनोम की चिंगमाई की लम एकर कुंदा अमदी मोलहाम चिंगमाई की लम एकर 90 थारंबा पोपी पांबी सिंह यानथतुना मांगहनख्रे चांदल की हेंसी एरिया की लम एकर 53 थारंबा पोपी पांबी सिंह सु चांदल डिस्ट्रिक्ट पुलिस निपान सुबा मणिपुर
Rifles amadi NAB na yantatuna manghankre. Kangpokpi district ki Kaubru Chingmai na koliba Sejang Saikot amadi Kholen Gyapun Balam Ekar Kuntra da Tharamba Popi Pambising District Police Kangpokpi NAB Forest Department amadi Executive Magistrate yauba team amana yantatuna manghankre. Ngasi khakta da punna lam ekar chani kungama panda logi wangmada tharamba Popi Pambising yantatuna manghankhi. Apunba Manipur matam ishay kanglup amik na senduna chahi kudingi pangthok tuna lakpa Best of Amik chahi asigi oine su pangthok ray. Imphal West ki Yasko Janmasthan da laiba Seko Club Community Hall da Taraganipan suba tangkak oine pangthok liba ishay nongmai changdam na badu da Best of Amik ki grand finale pangthok ray. Status ki district manga dagi lakpa Saishakpi taraga manga na hairiba grand finale asida isay changdam na ke. Manipuri matam isay bupam jabalam damasagi haurakliba naha singbo pokning thaugat po ina pangthokiba changdam na badu da ahanba ani shuba ma ahum suba taraba saishakpa singda sel oina lupa lising kun lising taraga manga lising taraga loina na lengyan fi citation amadi memento amamam piduna pokning thaugat ke Changdam na badu da thawayang na sarugya ki bato pa saishakpi taragani thoidana consolation prize oina lupa lising amamam galoina na lengyan fi citation amadi memento piduna pokning thaugat ke madugi mathakta khwaidagi faba isay mayak iba miyoi ahumda sel oina lupa lising tara lising tare lising manga galoina na lengyan fi citation amadi memento amamam piki Barak Cultural Festival ngasidagi Assam gi Kasar District ki manung chanba Bantarapur da laiba Barak Museum Complex ta ngasidagi haudokrai. Barak Museum and Library na senduna nominini chupna chathagada festival adu Langthabal ASG MLA Karam Shyam, Ketrigao gi MLA Seknurul Hassan, Lakhipur ASG MLA Kaushik Rai yauna haudokhe. Thauram gamari lainan Lakhipur gi MLA Kaushik Rai na Dr. Haurongbam Rajmani na hotna jaduna Assam gi manungda museum ama samgat sagalakpagi thabakpu thagatladuna museum asigi samgat sagat padamateng oina ba mahaki maikai digi lupa lakh manga khudol tamke Langthabal gi MLA Karam Shyam na Rajmani gi hotna jaba asibu ikai khumnaba amadi thagat pa phongdok pagaloina na lupa lisang yangkhai mateng pangkhi amadi museum adugi damakta ahen basen fo mateng pangani haike Ketrigao gi MLA Nurul Nasu mahaki maikai digi museum samgat padamateng oina balupa lising yangkhai mateng pangkhi Thauramadu da Nambram Radha Binod Singha da Sushira Vadya Bhushan Namairakpam Narayan Singha da Vadya Bhushan Mangka Mayang Lambam da Adhikari Mayung Kunjeshwar Sharma Memorial Cash Award amasung Angalu Thaimai da Usham Angau Singha Memorial Cash Award pidune kai khumnabut ke Thauram asigi sarugamo oina tongan ba furup singgi nat ki oiba jagoi sing utki Manipuri Students Federation na chathaba drug use prevention campaign gi manung channa aikoi mayai ka ba drug thadoklase haiba asida poster sticker campaign pangthokre campaign adu Imphal gi bazar manung da chathakre campaign asi mayai ka ba chinjakta gi ngak thokna ba amadi he na fa ba khunai ama oirakna ba gi pandam da poster sticker campaign chathabani haidi Matang swai shida break amalauzuge break ke matungda malem amadi India gi hausak laidiba COVID cap dar amadi Manipur amasung malem gi tongan be pau sing puduna lakchuge impact news po mideng taduna laibiyo The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Presto Personalized Wonders, Imphal da nauna hangdok chare, hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida pangbigani ngasi maglangsing birau Tilak Ras Enterprises, Presto, Thangal Bazar near Kasturi Tong, Imphal.
Contact number 0385-244-9025 natraga 98621-00456. mayam amuka hanna taram nokchari bulletin asigi makhata ba pau miyam da pizari Laibaga sigi oina haukiba pung kunmari da coronavirus ke anoba case chani nifuga humdoi thangna kiba galoina virus asina maram moiraga miyoi ama leikide hauzik laibaga sigi active case listing hum chatu kamapan leiri Ministry of Health and Family Welfare na thador pa report ke matungin na haukiba pung kunmari da COVID-19 positive oiramba miyoi chama marfuga mga recover tawduna apun ba recover tawkiba masing crore mari lang nifuga matoi listing nifuga humdoi hele recovery rate na chada marifutara nipan 10.9 sino oidi apun malai kidaba masing na lang mga listing kuntraga chatrok marifutara mapan sure COVID strain BF7 na hauzik China da chawna chaitheng pirakliba asigi yenglaga India gi oina su miyamna checksina lainaba Ministry of Health and Family Welfare na haidi loina na international passenger sing maru oina China Hong Kong Japan South Korea Singapore amadi Thailand dagi India da lakpa matamda RT-PCR test report lakliba January amadagi tangai fadaba oiragani haidi amasung mipung khudingmakna face mask sung shoidra updaba amadi hand sanitizer seasonana basu hairakle Nakalamaromda malim gi oina virus asina sokhanba punma masing crore humfuga taruk lakh nifuga mathoi lising yang mari hen ke bagaloina na miyoi lakh humfuga taruk lising mari futara mari hen bana laikhidrai apunba miyoi crore humfuga humdoi lakh humfuga mathoi lising kunga mari hen bana recover tawungam kre Manipur dang asi su coronavirus positive oiba miyoi amta thengna khidei status da covid free state ama oina leide Manipur lainga ki Directorate of Health Services agi fangba report ke matungina state asida COVID na maram moiraga laikhidaba masing punna lising ani chamani fugama panoide state asigi apun recover tawkiba masing na lakama lising kuntraga tare chatret humfutara humdoi shure recovery rate na chada marifutara nipan 10.3 laide ngasi miyoi humfutara humdoi COVID-19 test tawbada miyoi amata positive oiba thengna khidabani Loina na status gi oina COVID-19 positive oiba punma masing lakama lising kuntragamapan chamapan kungani thoi oidi virus asidagi ngakthoknabagi pandamda chathariba COVID vaccination program gi manung channa ngasi vaccine dose taraga manga kapthokibaga loina na punna Manipur gi oina vaccine dose la kuntragani thoi lising humfuga manga chamapan nifugani pan maipakna kapthokre Manipur lainga ki COVID-19 common control room dagi thadorok pa report ki matung inna malem gi tongan balai ba kharada BF7 variant na maram oiraga COVID-19 gi case kaya thengnariba asidagi checksin thaurang laukhat po oina lamdam asigi miyamna COVID appropriate behavior ngakna chatpina basu Manipur lainga ki health department gi spokesperson Dr. Khoirom Sasikumar mangangna appeal tawrakle Regular Voluntary Blood Donors Group Manipur, Pauteng Lok Manipur amadi Humanity for Society na senduna nongmagi oiba voluntary donation camp ama ngasi pangthokre. Regular Voluntary Blood Donors Group Manipur gi member oirambat laikhidraba Thangjom Mahesh ki yum gi miyoi na sponsor tawduna amadi State Blood Transfusion Council National Health Mission Manipur na support tawduna Khurai Puthiba Community Hall da pangthokhiba blood donation camp aduda punna volunteer nifuna EPK Thauramadaga mari lainana laikhidraba Thangjom Mahesh amadi laibak thiba accident amada Thambalnu Higher Secondary School gi oja amadi mahiro yauna punna miyoi mapan laikhidabagi mafamda haikal leka tamduna awa phongdokhe Blood donation ke amaduga mari lainana Regular Voluntary Blood Donors Group Manipur gi founder and Netrajit Nahai ngasigi blood donation ke amasi maru oina state asida nong makangdana accident thokpagi masing hankalakpa amadi hospital singda laidiba patient singda I darkar laiba chang hankalakpa sigenglaga kharada oirabasu mateng oina bahaiduna pangthokpani Janims Blood Bank staff taraga mangana lakpiduna ngasigi thauram adubo mapung phahanbibagi damak Netrajit na apen bafongdorakle
कोई हारिबा ब्लड डोनेशन असि पांगथोकचबगी मरुओइबा मरमदि मसी मणिपुरदा नोमा कांगदना एक्सीडेंट मरम ओरगा अमदि मेडिकल साइंस चौखलकपै मतुंगिना ईगा मरी लेनबा अनाबसिंग मसी हेंकलकपा अमदि ईगी दरकार ताबा पेशेंट गी मसी हेंकलकपना मरम ओरगा ब्लड बैंक सिंगदा कोई ईगी स्टोर से मरांग काइना लेरगा हाइबा अनाबसिंग असिना हॉस्पिटल दा लाकपा मतमदा मोगी थवाई कनबा मतमदा कोई ईगी अवाबा लेहंदनबगी पांदमदा कोई ऑर्गेनाइजेशन अहुम असिना कोई पुंजनजरगा ngasi नोमगी ब्लड डोनेशन के मसी पांगथोकचबनी लंबीगी कुथोंगथिबा अमदा थंबानु हायर सेकेंडरी स्कूल की ओजा यावना मियोय मापन्ना थवाइना पोंथा पीखिबा अदुबुसु अखोय नुवाइतो फोंदोकचबोइना मखोगी मफमदसु इकाय खुमना उचबोइना अखोगी लेमना अममतंग अखोगी डोनर सिंगी माइकेदगी कचबनी इम्फाल डिस्ट्रिक्ट के मनों चन्ना वांखई अयांगपली मुतुम लेकाइदगी लैतान थेम इबे चौबी मसागी चही मरीफुतरा रूम सूरबी अमा हौखिब दिसंबर 19 की नुंगथिल पुंग मरी मखाइरुम ताबा मतमदा युमदगी थोखिबदगी ngasi फाउबा हंजिलक्त्रे हाइदी अहल असि फिट 5 इंच अनि वांगी कुलै कुचुनी मसापाई ममाई कोइदानै महांगना थोखिबा मतमदा उ मचुगी स्वेटर ग्रे मचुगी फनेक सेट के हाइदी कनागुम्बन अहल असिबु थेंगनबी बथोक्लबदी मनाक नकपा पुलिस स्टेशन नत्रगा मोबाइल नंबर 9862287537 नत्रगा 8787670522 दा पाउ पिबिनबा खंगलकली लाखलिबा चही लिसिंग अनि कुनगा हुमदोइगी जनवरी थागी अंगन बसरुक्ता लैबाग असिगी मकोक थोंगबा लुचिंगबा कया लाकदौरिबा असिगा मरी लैनना मणिपुर पुलिस टीमना चेक्सिन थौरांग लौखटपगी थबक मफम कयादा चथरी चेक्सिन थौरांग असिगी मनुंग चन्ना बिसुपुर डिस्ट्रिक्ट पुलिस कमांडो अमदी मोइरांग पुलिस स्टेशन गी कांगबु अमना ngang awang amadi mamang laikai laiba yum da changduna tiba humbagi thabak chathakrai adubu mi fami pundia mate yaukide hairi Iboyaima Sumang Lila Sanglenda Chathariba Taragamapan Suba Sumang Lila Ningtham Kumhaida Sana Laibak Nachom artist ki Ranjut Ningthaujana Iba Saugrak Pam Hamantana Lamjing Lamtakba Kunai Mai Taba Ngasi Utkray Post so talk pangtok tuna artist sing amadi Lila bunung shibiba sing na sarugyake Lila sigi Aiba Ranjut Ningthaujana haikibada matam amada lairamba Kunai sigi hauna kanglon kaya kaitharakpa sibo khazikta oiraba susam doktuna mahidi haidaga Masin mapung fana khangna chatpalamdam ama oiminasi haike Festival asida hayeng Chumthang Creative Artists Association ge Chumthang ge inafi utkani haidi Thoubal District Chamber of Commerce and Industry TDCCI ge lakli bachahi listing ani kunga humdoyas ge calendar ngasi Deputy Commissioner Thoubal Ahanthem Subasna DC Thoubal ge conference hall da phongkrai Tauramadu the Thoubal District Chamber of Commerce and Industry gi General Secretary Puyam Surchan, President Dr. Ningombam Sarachandra, Organizing Secretary B. Surchandra Madetay Maru Oiba Taumi Kayana Sarugyake. Tauramadu the DC Thoubal A. Subhasna, Thoubal District Chamber of Commerce and Industry Asina, Thoubal District Manung the Commerce and Industry gi line da Hena Chaukhatpa, Tabakaya Tauduna Anauba entrepreneurs kaya amabuk guide Tauba Ngamduna district asi commerce and industry gilamda anau bahap ama oihenba ngamba oiresanu haina phongdokhi Lakliba anau bachahi lising ani kunga humdoiga mari lainana Manipur State Cooperative Bank Limited ki calendar phongbi thauram ama pangthokrai thauram adu Manipur State Cooperative Bank Limited ki office ta pangthokhibani Thauram adu da Manipur State Cooperative Bank ki President P. Ranjit, Vice President Y. Subhash Chandra, Managing Director Bidyarani Ayekpam MCS yauna Manipur State Cooperative Bank ki staff kayana sarugyake. Yairipok top chingthada laiba Thambal no Higher Secondary School gi thas gi haukiba Kungamathoida study tour chatpada thokiba lambi ki accident da laikhidraba Oja Sanasam Kishan gi imung manungda Educational Guide Center Thawal Moijing gi maikaidagi cell gi tengbang pikre cell gi tengbang adu center gi President M.A. Rajak amadi atai maru oiba members singna laikhidraba Kishan gi Thawal Nongang khongda laiba Mayum da chatuna laikhidraba oja asigi apokpa khomai amasung apokpe basanti da khutsinake cell gi tengbang piba duga mari lainana EG sigi President Rajakna accident toina thokan libalambi asida makhatana accident thoktanaba mari lainaba singna cheksin thaurang laukhatuna mamal yamlaba miyoiba singi thawai kanbiyo
ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ EGCꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ Saksham Seva Kendra Imphal Gimideng Makada Society for Health and Education SHE na Sindura Manipur Prantia Adivation Thauram gi Sarukama Oina Lemna wheelchair tricycle amadi Pradhan Mantri Ujala Yojana scheme gi gas set Yantokpagi Thauram Ama Pangai de Laiba Royal Academy of Manipur Pangthokre Thauram aduda wheelchair Nipan tricycle manga amadi gas set kuntra Yantokhe Thauram aduda Bimol Khetrimayum na Fongdokhibada Ministry of Social Justice ki makada lakpa scheme sing dagi Saksham Seva Kendra na lautharaga miyamda yantokpagi thauram gi manungchanna Khundrakpam Kendra gi miyamda kanaba fanghanbani Gas shed lemna pibagi thauram di paringnai na chatharakpada hauzik fawbada gas shed lising mariga chamnga yantokre Makhata na ahal singi naharol singi amadi nupi singi lakliba scheme sing fanghanaba hotnakigani haiki Imphal East District ke Porompa Thawan Thaba Lairakta Lairiba Hill Plus Hospital and Research Institute ke Hanagi Managing Director Amar Khan Masagi condition amana maram oiraga hospital asidagi fam thadokhibaga loinana Rajesh Pechimayumda Managing Director ke fam puragani hairi Gyne General Medicine Dental Eye Pediatric na chingba anaba makhal kaya yengliba hospital asige Managing Director ke fam sinabagi achamba thauram ama ngasi hospital asida pangthokre Nauna Hospital asigi MD gi fam puraba Rajesh Nahai Hana Hospital asigi MD na ningthina ngak senduna thamlambagum makhata na mahaki maikei degi so hospital asibu ngak senduna thamgani haibaga loinana mahakna nauna MD oibaga mari lainana hospital asida thama chupna free OPD oihanbada natana hidak langthak singchu chada yangkhai ge khudong chaba pigani haiki ICAR Krishi Vigyan Kendra Churachandpur ICAR Research Complex for Northeast Hill Region Manipur Center na senduna Swachhta Pakhwada ge sarukama oina VIP VVIP na unabagi thauram amanga se pangthokre KVK Churachandpur ge office complex ta pangthokhiba thauram aduda Churachandpur district ki ADC Khaikopau ngaite KVK Churachandpur ge head in charge oina Thaupuriba Dr L Somendro Lanwa constituency gi XMDCT Khaikhomang yauna KVK Churachandpur gi staff singna saruk yakhi thauram adu gi saruk amoina miya maru oina ngasigi thauram adu da saruk yakhi balomi naha sing social worker abadi church ki thaupu basingna akoi bagi fibam tarutana na thamba yumdagi thoglakpa aremba polam amadi agriculture by product singna ningthina tasin khomjinna thamnaba khanakhi ngasigi thauram adu da miyo yangkhai mukna saruk yakhi Prime Minister Narendra Modi gi apokpi Hiraben Modi na laikhidabada Manipur lainga ki Tribal Affairs and Hills ke Minister led pau haukip amadi BJP 42 Tengnopal mandal nasu awaba fongdokre More de Laiba Autonomous District Council gi guest house da BJP 42 Tengnopal mandal na senduna Prime Minister Narendra Modi gi apokpi laikhidabagi awaba fongdokpagi thauramadu pangthokibani Tha tara muktangai riba Chinese pangolin safu macha ama Tengnopal district ki Kampang Khunaudagi James Maring kauba miyoyamana thengnarakpadagi mafam chaba yenglaga thadokre hairi Chinese pangolin macha adu James Maring na Kampang Khunaugi lambida chatlambadagi thengnarakibani hairi sa adu khulladugi wildlife punungshi jaba volunteer singna tanaraba matung Wildlife and Habitat Protection Society WAHPS WAPS ki mihut oina M Loyaga khanaraga punshilokta thadokibani hairi Hauzik sanabagi pauda Taruk suba Tingujam Ongbi Nganbi Debi Memorial Football Tournament da Sangai FS Angtha amadi BPYC Basikong animai pakre The Social Workers Congress Kongman senduna chatharagliba football tournament asigi ngasi nungtil sanakhiba taragamari suba likta Sangai FS Angthagi thoibana match asigi kuntragamaban suba minute chankhiba matangairaba panjaladuna YDC Kyamgai Muslim bu panjala masinoda maithiba pibangamke chathariba football tournament asigi taragamanga suba liktana BPYC Basikong na Mangal FC Basikong bu panjal mariamada maithiba pibangamke Match asida mai pakraba BPYC Basikongi lamngan bana match ki ani amadi mga suba minute singda panjal ani aduga angamba amasong mangsha taba anina match ki
Kunganito Emedi Nifugataret Suba Minitsing the Panjala Momom Chan Kibagaloinana, Mighty Auraba Mangalep Sibasikong Yamatangai Panjal Aduna, Matchki Yankay Humdo Suba Minita Lanchan Manachan Ki. Tim Taraga Marina Saruyaduna Group Marito na Kaidok na tournament Sigil Lake Matsing da Akan Balambata Nari. Hayang Sanagata Bataraga Taruk Subalik da YBC Langdum Amadi, SYDA Sabalaikai Anina Lambata Nargani. Taraga mga Suba Tanning Development Club 9A Side Village Wise Football Open Tournament da Kaubru FC Team B Awang Sekmay Amasong Laimakong Football Lovers ani Mai Pakray. Imphal West ki manung Chanba Tanning Development Club Mayang Langjung na senduna TDC ki sana bungdanga si sana kiba Taret Suba Ligta YDC Awang Potsang Bam Kunaw Amadi Soyo Sanjan Bam ani na match ki api bamatam da Panjalamata Chanabang Amdana match asi draw chatki. Chataragli ba tournament na siging asisana ki Banipan Subalikta Kaubru FC Team B Awang Sekmay gi CH Johnson KS Moramba amasong CH Ratan B na match ki kun gataret kuntra nga mapa na madini fu suba minitsing da Panjal mamam chanduna Khoiru FC Potsang Babo Panjal ahum sino da mai thiba pi kibagaloy na mapan suba match na lay makong football lovers ki ay aboy sana na match asigi kun gataruk suba minita chan kiba match asigi matangay da Panjal aduna MYA Awang Laikin Thabibo Panjal amasino da maitiba pibangam ke. Chatharagli football tournament asigi hayang makataba leg match ahum sanargani. Mari Shuba Ibudaw Yang B Pakangba IYP Kapta Chana Team A Mai Pakray. Danong Mai Kon Progressive Youth Club Chana na senduna club asigi sanabungda chatharakliba Manipur Men's Open 9A Side Football Tournament asigi nga si sana kibakun ga humdoy Shuba Likta Chana Team CMD SUC Khabam anina match ki apiba matamda Panjalamata Chana bak ngamda na match asi draw chat ki. Chathariba tournament asigi kunga mari Shuba Likta na TAMFC Sekta Bigi Tomcho Amadi Kitarshan anina Panjalamamam aduga YPF yaingang pokpigi thomana su Panjalani chanduna match asida mayok na diba team ani magna Panjal ani chanaduna match draw oikibagaloina na kunga mga Suba Likta sanagadaba YSC Laushangkong match sanaba laktabadagi tournaments asibo sinilang ni bising na Chana Team Eda walk over piduna match asi may pakle haina ayaba PK hayang makataba link match ahum sanaragani. Taraganito Shuba State Level M Rabichandra Memorial Open Football Tournament mathang chahigi January anidagi pangthokpa hauragani haidi. The United Progressive Adults Association Kiamgai na senduna Kiamgai Mayay Laikai gi sanabungda pangthokadauriba football tournament asida Manipur gi tongan ba mafam singdagi lakpa football club Kunga Marina Sarugyaduna knockout basis ta Chathagadaba tournament asigi ahanba match ta Tomtin FC Awang Kunaw Amadi 7-star Langtabal Anina mathang chahigi January anigi nungtil pung amamakay tabu matamda sanaragani haina tournament asigi convener na thadorokpa Cherolamada Kanghalakli. Taragamapan Suba Manipur Veteran Cricket Tournament da Cyclone Thangwibat Mai Pakray. Manipur Veteran Cricket Association gi bineng makadalam sange sigi manung chanba lokar gi sanabungda ngasi sanagada ba tournament asigi taragataret Subalikta Cyclone Thangway banatos ngamduna fielding hana sanana borep lauke match asigi hanba betting sanaki ba YCC wangkai match ki api ba over kuntra yaudana over taragani pan ga ball ani de wicket tara makturaga ran nifu khak lauke Ining asi the batsman amatana run tara yung nalawbang am kidabrak kaloinana Cyclone Thangway ban gi bowler Estiken na wicket mari aduga Iqbal na wicket ahum lawbang am ke masige paukum da match asige ani shuba betting sana ki ba Cyclone Thangway ban na over mari ga ball ahum da wicket amaturaga run nifu mathoi lawduna match asi wicket mapan da mai pakpang am ke Ining asi the PH Rohindro Madis asi Kumar anina out oidana run taraga mga amasong run nipan lawke Match asi the over mga daran ani piraga wicket mari lawkiba Cyclone Thangmay bangi bowler Estiken na samom sana jawbuna katchaba man of the match ki manado fangki. Veteran cricket team taragamathoy na group ani thokna tournament asigi leg match singda akan malamba tawnari. Mathang chahi ki January ani de sanagada bal leg match amada Cyclone Thangmay banamadi LCCC Lilong Chajing anina lamba tawnargani. Taret Suba MNC Applied Cricket Tournament da RRCC Churachandpur Mai Pakray.
Manipur Cricket Association gi bineng makha the Oriental College amadi Model Higher Secondary School gi sanabungda ngasi sanakhiba tournament asigi taraga humdoi suba league toss ngamkhiba KIYC Khetri Iril mapal na fielding hana sanana ba warep lauke match asigi hanba batting sanakhiba RRCC Churachandpur na match ki apiba over nifu yaudana over kunganipan ga ball humda wicket taramak turaga run chama humfuga mga lauke inning asida Lan Milan sidlauna out oidana run Humfutara aduga Hauzalan Kipgen na run ni Fuganitoy lauki bagaloina na KIYC Khetri Iril mapal gi bowler Anish Ahmad na wicket mari aduga Azmat Khan na wicket ani lawbangam ke masigi paukumda match asigi ani shuba batting sana ki ba KIYC Khetri Iril mapal na over kun nga mapan ga ball mga da wicket tara magturaga run chama kun tragani pan khak lawduna match asi run kun nga tare tap maiti banang ke inning asida Anish Ahmad na run kun traga mga aduga MD Kausar na run kun ga humdoy lauki Laubangam Kibagaloina na RRCC Churachandpur gi bowler Hauzalan Kipgen na wicket mari aduga Sahil Kumar na wicket ahum lauke match asigi man of the match na run ni Fuganitoy galoina na wicket mari laukiba RRCC Churachandpur gi all rounder Hauzalan Kipgen na take hayang tournament asigi taraga mari shuba league ta MPA Kakching Thaunauzam amadi NCA Ningthokong anina lamba tawnargani Ani Shuba MNCA Women's One Day Cricket Trophy da Model Club chinga makha mai pakrai Manipur Cricket Association gi bineng makha da luang sangbam da leiba luang pokpa cricket stadium da ngasi sana ki betaraga mga shublikta toss ngamduna batting hana sana ki ba Model Club chinga makha na match ki api over kuntra ga mga da wicket taruk turaga run chani humfutra mathoi lauke inning asida loidang ton lai haurungbam na out oidana run humfutra mari futra humdoi aduga Ke Milana su out oidana run kun gani pan lauki bagaloina na force Khetrugao gi bowler Khadija na wicket ahum lauke match asigi ani shuba batting sana ki ba force Khetrugao na pi over kun traga mga yaudana over kun ga tare ta wicket tara maktura ga supna gi run mari futara mga khak laudana match asi yam laba run chama hum futara taruk tamai thibanang ke inning asida Firdaus na run taraga mari aduga Arushi Das na run taraga mathoi lauki bagaloina na Model Club chinga makha gi bowler ke Vidya Lakshmi ke Mila Jingkhaingan bi mangsa tabam amasung Rebecca Oinam na wicket ani ani lawbangam ke match asigi women of the match na out oidana run mari futara humdoi lauki be Model Club chinga makha gi loidang ton lai haurungbam na ta ke hayang sanagada batara gatar subali ta thau thang mai banamadi force Khetrugao ani na lamba tawnargani National Armed Sport Championship lisingani kungani thoi the gold medal laurakraba Gongshin Kau Gangmai amadi Manipur University gi Anthropology Department da PhD fangbangam kraba Hoshia Thanglen ngasi Langol Tarung Village ki miyam na harau tayam no kray taram no upagi thauram madu Langol Tarung Village Authority Langol Tarung Women Society amasung Langol Tarung Youth Club na senduna Langol Tarung Village ki community hall da pangthokhibani thauram madu gamari leina na Langol Tarung Village Authority ki chairman Maishongku Panmai na fongdorakpada Langol Tarung Village tagi sana khotnabagi lamda national gi thakta gold medal laurakpa sanaro yaurokpa amadi research scholar kaya thorakpa ngamba asina village asida amadi lamda masida lairiba miyamda sana khotnaba amadi mahai masingi lamda hena pukning thaugatpa ngamnabagi pandamda taramna upagi thauramasi pangthokpani haina fongdorakhe thauram adu da Langol Tarung Village ki ahalaman ima ibel amadi naharol kaya na saruk yake Panbe abadi haukiba December taraga humdoidagi taraga mga fauba New Delhi gi Talkotara Stadium da pangthokiba National Armed Sport Championship lisingani kungani thoi da kg yangkhaigani thoi gi kanglupta Gonchinkau Gangmai na gold medal laurakibani Gangchinkau Gangmai am wrestling wana gold medalist phangakpa ada Hoshia Thanglen asina PhD degree University ki 2022 da tawrakpagi harauba oina mabanibu aikoi mayam khunjina oaga asigumba thoraibase laiba potsi aikoi hanadi khanghaudubani ngasi moibu okpagi thoramsi pangthoibani New Delhi gi Talkotara Stadium da pangthokiba taruk shuba National Armed Sport Championship lisingani kungani thoi da overall team champion oirakraba Manipur Armed Sport team gi sanaro shingasi speaker TH Saitabartana okrai thauramadu da speaker Saitabartana medal fanglakraba sanaro shingbo achamba khudol pidunai kai khomnaba utkibaga loina na pukning thaugatke
Panbe abadi leibag asigi state tara gataru ki sanaroisingna hena thoi tanakiba championship aduda Manipur na gold medal kun gataru yauna punna medal nifu lawrakhibani. Aroibada bulletin asigi headlines amukhanna miyamda thamjari. Central Board of Secondary Education CBSE na lauduna pangthokadaba class 10 amadi 12 board exam lisingani kun gahom doi February taraga mangadagi hauragani haidi. State Cabinet na laukiba warip ki ona taina bada Chief Secretary bo amukhanna re-engage tawrakpa ase Chief Minister na masagi wangak na chataba nepotism amadi corruption yokhatpani haina Congress Party na maral sirakle. Jahi sudriba angang da gari piduna thadorakpa mama mapasing fagatuna logi oiba action laukhatkani haina traffic SP wong pamkashana Jackson wafam thamlakle. Laingak ki mahisang singda oja wat pagyawa ba mayok na riba si karada oy riba sumen kat pangnam na ba atuba matam da oja listing amarom lawragani haina Education Minister Thaunauzam Basant Kumar na lauthokre. Amasong Manipur State Archives na sinduna nominini jatagadaba nifugumato Shuba Archives Week Celebration cum Record Exhibition nga sidagi Palace Compound da laiba Maharaj Chandrakriti Auditorium da hodokre. Matang swai shida bulletin asiloishin jare Manipur amasong malam gi tongan ba mafam sing da thoklibe I pau sing gidamag Impact News po meeting tadon leibiyo. Shri Shri Gaurachandraya Namaha Purvashram da ikhoi khwai pumnamak pukon